Manipur Students Association Kolkata Na Sinduna Manipur Bhawan Kolkata Da Candlelight VIGIL PANGTHOKKHRE Tronglaubi da thokiba tamthiba thodok adubu yaningdaba phongdoktuna Kolkata da mahi tamduna leiriba mahiroi singna leikidraba singi mafamdai kai khumnaba utpo oina Candlelight VIGIL adu pangthokpani hairi loinana Deputy Regional Commissioner DRC amadi Manipur Bhawan gi staff singna thoramadu pangthokpada chauna mateng pangduna mapong fan bibagi tamakta Masak ki maikai dagi thadorpa cherol amadi thagat pa phongdorakli Hekuida na Manipur da thokiba incident haitare angang masa ani amana chhi manga soba lupa chama aduga amana tha manga tang suri ban angang amaga leikidabdo adugi matang do oidune aduga yamna thamoi sokpa thodo ama soike adugi mayam singse punchan boina unity ama form tawraga si Kolkata da akoi Masak na sinjabani si candlelight vigil